अहानबदा हौखिबा था असुगी तांग तराग हुमदोगी नुमिदांग सराउंग पुंग निपालोंग तरफ मतमदा बोरापेक्रा पुलिस स्टेशन कोलिबा नारायणपुर लेब निंगथौजम याय मसे हुमफोन च कोबमी एमगी यम कुकी मिलिटेंट सिंगना आईडी सिजनदुना पखायलगा अमाता थोनख्रबा मतुंगदा अमुक्सुमुंग थिलपुंग अनिगा मिनिट ताराम तरपदा PS asigi manung saliba lamtai khunawdasu soibam rajesh sai nifu ter kawbami emagi yum bom phayanduna thugairam laba matung amuk ngarang numidang pung nipanga minit taraga marum tarakpada yatrapur bengali muslim khulda manipur lengan nangnu sagatpa water supply scheme amasung koki terrorist na mapangal khalaba improvised explosive device IED plan tawtuna thugai halaga ma ata thugolam lehensu pawmun makhatana report tawri Makasa tarak po na to papaom na cookie sing attack sa takrabsu Borobekra police came na may tay inmate sing lady. Ay ko yung kanan na ba awabak na di kang batabani biramohon. Mamang thana bimer taraga matwida jiri bamdagi Borobekra police station na masum CRPF post amagi marak taliba may tay sing labor relief came amanda cookie zo militant sing na attack sa taduna imong amagi miyoy taruk pado na pukraga tamti na kakiba madi atopa miyoy ani na attack sa tabada halam kiba thawdo otugi manduk matungda hawzik shu relief came aduda may tay inmate marfugo humdoy leng na lady relief came asida lady ba and biramohon kauba manafong dorakpagi matungina अखोगी यूम कनगे हायरबदी अवाब खरदी खांग ताबनी करिगुंबा अखोइना मफम असि थादोक्तुना सत्खिबा तारबदी मिलिटेंट्स इन जगह असि लोइनमक लौसिनखिदुना अखोइ अमुहना खुल असिदा हलकपा फंगनरोय रिलीफ कैम्प असि हौजी CRPF पोस्ट का थांगना लैरिबा बोरापेक्रा पुलिस स्टेशन मनुंगदनी लोइदना रिलीफ कैम्प असि आइलैंड अमगुमना मार अमसुम बेंगाली सिंगना क्वेश्चन लेबनी मसिदा लैरिबा इनमेट सिंग असि पुलिस स्टेशन असि की मराक नकपदा लैबा अपिकपा मैतै खुल सिंगदगिनी लोइदना मसिदा लैरिबा मैतै सिंग असि बोरापेक्रा सब डिवीजन खुदारखलिबा सिंगनी मसि नतना सब डिवीजन असिदा अतोपा मैतै खुल लैते खुल असि मार सिंगना नमना ताबा फेरजोल डिस्ट्रिक्ट का थंगनाबदा नतना खुल असि मार खुल अमसुम बेंगाली खुल सिंगना क्वेश्चन लगा खुदाबा खुलमनी अमरमदा सरकार की माइकैरी की गवर्नमेंट की पॉलिसी अमा ओइना थोकलिब इरांग असि थेंगनरबा मतुंगदा युमसिंग अमुक सादुना मसागी खुल लेहनगनी हाइबगी थाजबा पिरकपदगी मखाताना रिलीफ कैम्प असिदा लैथबने लोइदना सरकार की माइकैरी की मखाताना पामदबा थौदोक थोक्तना बहानदगी सिक्योरिटी की सेक्शन थोरंग कंखरले अयुक नुंथिल नायदना सिक्योरिटी की माइकैरी गाक्सेनबगी थबकना सथरी कैम्प असिदा लेरंबा अनाबा मियोइसिंग बोरापेक्रादा लयिंगबगी खुदोंचाबा लैतबना जरीबमना पुथोखरे लोइदना नुंगति निमित खुदिंगी स्कूल कागदबा आंगांसिंगसु जरीबमदा लेनखरे अदुबु माक्ति कैम्प असि थादोक्तुना सत्लोइ हाइना ब्रजा मोहन फोंदोरखली नेशनल मीडिया में मैकेदी बीरा मोहन रिलीफ कैम्प असिदगी सिक्योरिटी नागसेल सफगदब मफम सत्पगी अपाम लेब्रा है हंगबो वांगी पखुमदा बीरा मोहन कपुन रिलीफ कैम्प लेमिनरीब एन राजेंद्रो अनिगी मैकेदी सरकार मतिक चाब सिक्योरिटी पुंकुन मरी सुन पीगनी है थाजब अवार्ड अपा लेहलो है थाजब पीबनीना कैम्प थादोक्तुना चटनिंगबगी वखल लेते सिक्योरिटी एडवाइजर कुलदीप सिंह ममांग चयोल लाक्तुना रिलीफ कैम्प असिगी फिबम यंगसिलमखि मरम असिना कैम्प असिदा लैरिबा मियोइसिंगदा हानदगी पुनिंग खरा लैताना लैबा ngamle जरीबमना कांगलुकी इरांग संदोरपा मतमना जरीबम ताउन लेरंबा कोकी अमसु मार सिंग सेनाखिदुना कोकी जौसिंग नमना खुंदापा मफम सिंग संगदुना लैनखरबनी हौजी हौजी बोरापेक्रादा लेहौरिबा मैतै सिंग असि मारमदी बेंगोली सिंगना नकल लैरगा मरकता इथत अमगुमना लैबु खुलने कैम्प असिदगी जरीबम हेडक्वार्टर तमना सत्पा सिसु अराइबा अमनति मरकता मार्गी खुल क्या लैबा मरमना रिलीफ कैम्प असिदा लैरंबा अंगांग अमदी अनाबा मियोइ कुनगा मंगा जरीबमना पुथोकनबा होटनबदा कांगफालगी लंबिदा पुबु खुदोंग चादबदगी हेलीकॉप्टर पुथोरखेरि मरा असिदा बोरापेक्रागी रिलीफ कैम्प लैरिबा मैतै सिंग जरीबमना पुथोकीगदबनि हाइना इंडिजिनस ट्राइबल्स एडवोकेसी कमिटी की मैकेदी डिमांड तौरखे जरीबम अमसुम फेजोल खुंदारिबा मार्सिंग ओएवर लुक असिगी मैकेदी जरीबम टाउन अमसुम अकोयबदा लैरंबा कोकी अमसुम मार्गी मियोइसिंग मैतैगी खुलाई पाइपा मिलिटेंट सिंग अमदी आरामाइ तिंगोलगी कांगबुना तत्तना तांथोरखरे मरम असिना मार्सिंगी मरकता बोरापेक्रादा मैतैसिंग रिलीफ कैम्प हांगदुना लेहनबा हाइबसी इरांग साकथुनाबगी मरम ओइगनी अथुबदा रिलीफ कैम्प लैरिबसिंग जरीबमना पुथोक्तुना पामदबा थौदोक थोक्तनबा होटनगदबन हाइदि अदुबो रिलीफ कैम्प लैरिबा
ꯃꯐꯝ ꯑꯁꯤꯗ CRPF ꯒꯤ ꯀꯦꯝꯞ ꯑꯅꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 94 ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ CRPF ꯒꯤ ꯀꯦꯝꯞ ꯀꯌꯥ ꯑꯃꯁꯨ ꯊꯥꯖꯤꯜꯂꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯍꯥꯟꯅꯗꯒꯤ ꯀꯟꯈꯠꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯕ ꯃꯥꯏꯒ꯭ꯔꯦꯟ ꯋꯥꯀꯔ ꯑꯅꯤ ꯂꯨꯄꯥ ꯂꯥꯈ 10,000ꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯗꯅ ꯕꯤꯍꯥꯔꯒꯤ CMꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ, ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯠ ꯑꯁꯤ ꯃꯊꯧ ꯇꯥꯔꯕꯗꯤ NIAꯗ ꯁꯤꯟꯅꯗꯨꯅ ꯊꯤꯒꯠꯍꯟꯒꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ꯫ ꯉꯔꯥꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯔꯛꯇ ꯕꯤꯍꯥꯔꯗꯒꯤ ꯃꯥꯏꯒ꯭ꯔꯦꯟ ꯋꯥꯀꯔ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯂꯨꯄꯥ ꯂꯥꯈ 10,000ꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ, ꯃꯊꯧ ꯇꯥꯔꯕꯗꯤ ꯃꯤꯌꯥꯠ ꯑꯁꯤ NIAꯗ ꯁꯤꯟꯅꯗꯨꯅ ꯊꯤꯒꯠꯍꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. Birena ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯊꯥꯒꯠꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯕꯤꯍꯥꯔꯗꯒꯤ ꯃꯥꯏꯒ꯭ꯔꯦꯟ ꯋꯥꯀꯔ ꯁꯨꯅꯥꯂꯥꯜ ꯀꯨꯃꯥꯔ ꯆꯍꯤ 19 ꯑꯃꯁꯨꯡ ꯗꯁꯔꯊ ꯀꯨꯃꯥꯔ ꯆꯍꯤ 13 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯟꯃꯥꯟꯗ ꯍꯛꯊꯦꯡꯅꯅ ꯂꯥꯟꯗꯥꯔꯛꯄꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯑꯩꯍꯥꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯅꯕꯒꯤꯗꯃꯛ ꯂꯧꯇꯨꯅꯗꯨꯅ ꯆꯠꯊꯕ ꯑꯆꯧꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯆꯨꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯥꯡ-ꯇꯥꯛꯅꯕ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯀꯤ ꯇꯨꯖꯨꯡ ꯑꯃꯁꯨꯡ ꯂꯩꯇꯥꯐꯝ ꯈꯪꯗꯕꯒꯤ ꯋꯥꯐꯝ ꯑꯃ ꯄꯣꯛꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 10 ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ꯫ ꯂꯣꯏꯗꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯐꯥꯔꯒ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯂꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯕꯗꯤ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯗꯨꯅ ꯑꯁꯣꯏ ꯑꯔꯥꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯟꯀ꯭ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯕꯤꯍꯥꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ, ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯔꯛꯇ ꯉꯔꯥꯡ ꯗꯤꯁꯦꯝꯕꯔ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯕꯤꯍꯥꯔꯗꯒꯤ ꯃꯥꯏꯒ꯭ꯔꯦꯟ ꯋꯥꯀꯔ ꯑꯅꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤꯗꯃꯛ ꯕꯤꯍꯥꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯗꯅ ꯕꯤꯍꯥꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 2 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯔꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯅꯥꯂꯥꯜ ꯀꯨꯃꯥꯔ ꯆꯍꯤ 19 ꯑꯃꯗꯤ ꯗꯁꯔꯊ ꯀꯨꯃꯥꯔ ꯆꯍꯤ 13 ꯑꯁꯤ ꯕꯤꯍꯥꯔꯒꯤ ꯒꯣꯄꯥꯜꯒꯟꯖ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯛꯆꯤꯡꯗ ꯕꯔꯥꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯒ ꯌꯨꯝ ꯁꯥꯕꯒꯤ ꯖꯨꯒꯥꯂꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯍꯥꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯋꯥꯕ ꯐꯣꯡꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯑꯃꯁꯨꯡ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤ ꯃꯇꯦꯡ ꯐꯪꯍꯟꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:35 ꯇꯥꯕꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯒꯤ ꯀꯩꯔꯛꯇꯒꯤ ꯋꯥꯕꯒꯥꯏ ꯇꯥꯕ ꯂꯝꯕꯤꯒꯤ ꯀꯩꯔꯛ ꯄꯟꯆꯥꯌꯠ ꯒꯔ ꯃꯄꯥꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯤꯍꯥꯔꯗꯒꯤ ꯃꯥꯏꯒ꯭ꯔꯦꯟ ꯋꯥꯀꯔ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯀꯩꯔꯛ ꯋꯥꯌꯥꯕꯨꯡ ꯀꯩꯊꯦꯜ ꯁꯪꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯀꯩꯔꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯀꯩꯔꯛ ꯌꯨꯅꯥꯏꯇꯦꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯀꯩꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯤ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯃꯤꯆꯝ ꯃꯔꯛꯇ ꯃꯤ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯀꯅꯥꯅ ꯀꯔꯤꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯊꯨꯕꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯊꯦꯠꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯪ ꯇꯥꯗꯕ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯅꯤꯡꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯕꯤꯒꯅꯨ꯫ ꯃꯤꯍꯥꯠ ꯑꯁꯤ ꯀꯅꯥꯅ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕ ꯑꯊꯨꯕꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 3 ꯐꯥꯖꯤꯜꯂꯨꯔꯦ, ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯣꯡꯁꯪꯒꯥꯏꯗꯒꯤ ꯍꯧꯔꯒ ꯁꯃꯨꯔꯧ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄ ꯑꯃꯗꯤ ꯁꯦꯝꯕꯤꯒꯅꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯖꯕ ꯄꯤꯔꯕꯁꯨ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯃꯤꯌꯥꯝꯅ ꯉꯁꯤ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯃꯨꯔꯧꯗ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯇꯧꯈꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯨꯕꯒꯤꯗꯃꯛꯀꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯌꯥꯎꯕ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯐꯥꯖꯤꯜꯂꯨꯔꯦ꯫ ꯇꯨꯡꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯃꯁꯥ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯊꯥꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯖꯤꯜꯂꯨꯔꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯌꯥꯎꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯍꯨꯏꯗ꯭ꯔꯣꯝ ꯈꯣꯝꯗꯣꯟꯕꯤ ꯂꯩꯃ ꯆꯍꯤ 83, ꯈꯨꯔꯥꯏꯖꯝ ꯊꯣꯏꯆꯥ ꯂꯩꯃ ꯆꯍꯤ 50, ꯑꯣꯏꯅꯥꯝ ꯁꯣꯔꯣ ꯂꯩꯃ ꯆꯍꯤ 64 ꯑꯃꯗꯤ ꯍꯨꯏꯗ꯭ꯔꯣꯝ
ꯖꯌꯔꯅꯤ ꯆꯍꯤ 58 ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤꯗꯃꯛ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯈꯣꯡꯖꯪ ꯂꯣꯏꯁꯤꯡꯕꯨ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯁꯤꯟꯈꯤ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯥꯝ ꯆꯥꯎꯕ ꯆꯅꯨꯅ ꯍꯥꯏ ꯀꯦꯟꯗ꯭ꯔ ꯑꯍꯨꯝꯒꯤ ꯖꯒꯥ ꯑꯣꯏꯔꯤꯕ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯃꯣꯡꯁꯪꯒꯥꯏ ꯂꯪꯊꯕꯥꯜ ꯐꯥꯎꯔꯒ ꯁꯃꯨꯔꯧ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛꯌꯦꯠ ꯇꯥꯔꯤꯕ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯗꯨꯅ ꯑꯃꯗꯤ ꯋꯥꯀꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨ ꯃꯄꯨꯡ ꯑꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯕꯤꯗꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯗꯅ ꯊꯝꯕꯅ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯗꯒꯤ ꯍꯧꯈꯤꯕ ꯇꯥꯡ 2ꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯧꯔꯛꯄꯗꯒꯤ ꯋꯥꯔꯤ ꯁꯥꯅꯈꯤ ꯋꯥꯔꯤ ꯁꯥꯅꯕꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯃꯁꯥ ꯂꯥꯛꯂꯒ ꯂꯝꯕꯤ ꯈꯔ ꯀꯣꯊꯣꯛꯄ ꯅꯨꯡ ꯊꯥꯕ ꯇꯧꯔꯝꯂꯕꯁꯨ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯁꯦꯝꯕꯤꯗꯅ ꯉꯁꯤ ꯐꯥꯎꯕ ꯊꯝꯕꯤꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯧꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ MLA SKB ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯗꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯊꯨꯕꯗ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯅꯤ ꯊꯦꯡꯊꯥꯡ ꯀꯌꯥꯔꯛꯇ ꯊꯥꯖꯕ ꯄꯤꯔꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯗꯅ ꯊꯝꯕꯅ ꯂꯝꯕꯤ ꯑꯁꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯦ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯗꯕ ꯑꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯁꯤ ꯇꯧꯈꯥꯏꯕ ꯌꯥꯎꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯏꯕ ꯋꯥꯔꯣꯜ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯒꯅꯤ ꯍꯥꯏꯈꯤ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯇꯧꯈꯥꯏꯔꯨꯕꯒꯤꯗꯃꯛ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯃꯤꯑꯣꯏ 4 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯦ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ 4 ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯊꯨꯕꯗ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯗꯨꯅ ꯇꯛꯁꯤꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯃꯁꯥ ꯂꯥꯛꯇꯨꯅ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯏꯃꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯂꯝꯕꯤ ꯑꯁꯤ ꯑꯊꯨꯕꯗ ꯁꯦꯝꯕ ꯍꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯄꯤꯔꯝꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯈꯤ ꯂꯣꯏꯅꯅ ꯄꯨꯂꯤꯁꯇ ꯐꯥꯖꯤꯜꯂꯨꯕ ꯃꯤꯑꯣꯏ 4 ꯑꯗꯨꯁꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯤꯔꯝꯂꯤꯕ ꯊꯥꯖꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯑꯍꯦꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯂꯥꯜ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯔꯝꯗꯝ ꯉꯥꯛꯂꯤꯕꯁꯤꯡꯗ ꯑꯣꯏꯅ ꯅꯣꯡꯃꯩ ꯁꯤꯟꯗꯣꯟ ꯑꯣꯟꯁꯤꯟꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯆꯤꯟ ꯀꯨꯀꯤꯖꯧ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯉꯪꯐꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯛꯂꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯆꯤꯟ ꯀꯨꯀꯤꯖꯧ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕ ꯊꯥ 19 ꯃꯄꯨꯡ ꯐꯥꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 3 ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯥꯜ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯌꯥꯎꯅ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯇꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯌꯥꯕ ꯂꯧꯕ ꯑꯃꯗꯤ ꯏꯂꯤꯒꯦꯜ ꯇꯦꯛꯁꯅꯆꯤꯡꯕꯁꯤꯡ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯕꯐꯔ ꯖꯣꯟ ꯂꯥꯎꯊꯣꯛꯇꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕꯒ ꯄꯥꯡꯊꯣꯛꯅꯔꯤ ꯑꯃꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯅ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯖꯤꯔꯤꯕ ꯂꯝꯕꯤꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯕ ꯑꯃꯗꯤ ꯂꯝꯕꯤ ꯑꯅꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯂꯧꯕꯗ ꯅꯠꯇꯅ ꯂꯨꯠ ꯇꯧꯕꯅꯆꯤꯡꯕ ꯆꯠꯊꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯇꯧꯗꯨꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯕꯗꯒꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯇꯠꯅꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯅꯤ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯏꯅꯥꯛ ꯀꯌꯥ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯊꯕꯛ ꯇꯧꯔꯕꯁꯨ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯖꯗꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯅꯥ ꯂꯥꯌꯦꯡ ꯂꯂꯣꯟ ꯏꯇꯤꯛ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯊꯤꯡꯕ ꯑꯃꯗꯤ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯕꯗꯒꯤ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯇꯠꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯛꯈꯤꯕ ꯊꯥ 19 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯤ ꯀꯨꯀꯤꯁꯤꯡꯅ ꯑꯇꯝꯅꯅ ꯃꯤꯇꯩꯁꯤꯡꯅ ꯅꯣꯡꯃꯩ ꯆꯤꯟꯗꯣꯟ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯗ꯭ꯔꯣꯟꯗ ꯕꯣꯝ ꯊꯥꯗꯕ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯐꯥꯎꯕ ꯆꯠꯊꯗꯨꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯆꯠꯊꯔꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯂꯤꯕꯁꯤꯒꯤ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯀꯔꯤ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤꯖꯧꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ 3 ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯁꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯅꯕ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥ ꯆꯠꯊꯔꯛꯂꯤ ꯃꯈꯣꯏꯒꯤ ꯂꯥꯟꯗꯥꯗ ꯖꯀꯨꯔꯥꯗꯣꯔꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯀꯤ ꯋꯥꯡꯃꯗ
मियोट मीनई चथरब मतुंग तमथीना हाटखिबदा नतना युम कई क्या मई थाबा बॉम अमदी नुंगै कापसिनबगी अकी तुजुंगलब थाउदोकसिंग चथब लेप्त्रि टेररिस्ट ngasiना ngarang December taraga mari gi nungthil pobopta borobekra gi lamtai khurok da leiba Rajesh Kowa mitai masa amagi yamna wana sajaba sangadriba semi pakai yum ama IED bomb sejunaduna thuwa ki badu lebak thibani koki theory singa duna mapam adura hanjin mi hat mi pun yung kai mai thaba madi bomb sejunaduna yum sing thuwa bi ki attack sing chathabada Indian Security Force in a control ngamdabigi mathakta sienaba criminal sing phaba ngamdana lairibasi angakpa thawdomani tha taraga mapan mapung phajilaklab lalasi sienaba illegal migrant terrorist amat lenga ki security army amasung paramilitary force na pharaga logyo besarak piba ngamdana lairibasi gi maram karigino amaromda miyamgi punsi lanthum ngak seliba mitei volunteer singda oina security force na akhabam yengda apha apun amadi hatpa tupa sathaduna lani orusin purakani hairibasina lenga ki karamba makhal gila long haiba ohang leitabanati India government lal gi orusin purakna sathaba lalongna apun bagi saktam amadi masagi punsi lanthum gak seliba mitei miyam phaba hatpa aduga leibak thugaina bana darakhiba refugee tourist singduna gak sendu thamba haibasina kalna matagi ba mi yengni haina lawi Terrorist cookie singna lebak thugaina ba landa sathaduna kham thengba terrorism gi thabak sathariba sigi matangda India government amadi state lenga anina lawriba thaudang peningai oidabadagi khoisaungnaraba miyamna khongjang sing satharaba phawba lega ki mekedigi positive over response pidaba badi miyamna onsinduna phaba punbagi thabak sathaduna leirabadi poloida aki tujungba phal phanglak yabagi singnaba leitabadati Pendraba miyamna landarakliba cookie singi langak pigi thabak sathariba sidagi ona tainabada langak tu oina onsilaklabadi amukta thoktriba maihau langpok mikap mirau kol nilakpi hek Maribak ki apun saktam gang naba lanthengdariba miyamna langak na nungmai sindol onsinba tarabadi madu political transparency ni haina lawruidabagi maram leiti haiba Kangla Pau ki editorial मैम special content मोइना मैम लुसिलकना थमजरी अदु हौजिक ओइनदि मैम पाउ समता सलुशन जरगे मसुम मैम पुरा नोबा अपडेट गमिना सेना चैनल सकी मेकेदगी मैम थमजरी